Ibema, ngasidi pabung ngan nahalakani. Nang inthijana leiramuko. Hoi pabung. Natomta leihubasigi khalurabadi ipa thabak se satnindrabani. Adubu ipa icha hingnanabu honabada thabak ase chatrabadi sel lakningai maram leitaduna chatlibani. Ithanta leihawe haibagi nungaitaba kaisu phawbinunuda pabung. Yamthangnabagi iche thoinu khoisu adum lae. Makhoiga adum punna laiminaye. Fare adudi. Ipa chatlukige ko. Asomna chawba mahakki machanupi adubu yum maduda matomta thanamduna thabak suba chatkirami. Chawbagi loinabi sanare machanupi na chahi anita ngaibada taibang thadokirami. Mama na nauna huntokpiramlaba panthoibu chawnanaba yokpada karisu awatpa leitanaba hotnajai. Adubu chawba mamagi ahangma mafam adudi kaidawnungda mensanba ngamlamde. Chawba nangbo handak langfai chatpa asi yawgadawribro. Chawthoi hoi tompok hoidi yawgadawri hai. Nangsu yahobana phaine ibo. Sel yamna phangbani ne. Dada aishu yamna de yawningbani. Adubu icha nupi mathanta yumda kamaina thanamgadawribano. Hoi ne adusu chumi. Ado chawba nangbo nupi ama pusinduna panthoina mathanta leihobagi nungaitabase irai laina kokhanba yabani. Leisabi mapung phadribi angang adubu mathanta sum thanamlaga nangna thabak chatlidubo nungaitene ibo. Khangdreda dada ichagi khallaga aduna pharadra khangde. Mataw asumna chawba matam khara leiraga leihaw kaubi nupi ama panthoigi mama atombi oina puraklami. Leihaw chawbagi mamangda panthoibu yamna luna tawbirami. Panthoi ichabu kari insang chaningene. Ama hekta yaida ima. Asumna leihawna panthoibu apokpi mamagum loinabadu ubada chawba yamna harauzarami. Mamaga panthoiga makhoi ani surabanina mahaksu langfai chatpado yaurage khalami. Mataw asumna chawbana machabu leihawda sinaramlaga langfaida sel tanba chatkirami. Panthoi mama fangle khanduna haraujarubado mapana langfai hek chatkibada panthoibu athiba michai chaibiduna yumgi thabak ingkhang pumnamak panthoida tawhallami. Hey se phise simaga yaksalu suribado papap thuna su ne chak somuk thonggadawribani ne moli hek tawraga leibasina. Asumna leihaw mapabung leitrangayda panthoibu yamna otpi naibirami amasung mahaki piklaba pukjel adu nongmagi fattaba asum hengalaklami. Masigi angangse yum masidagi tanthokdaba yade. Haigeng aigi ibukthokki icha yawraklabadi chakthung pumnamak mahakna lawkhrani. Aigi ichagidi amata leihoraroi. Masi saraw ama sinduna mapabung halaktrinaisida amukta tanthohodaba yade. Asumna leihawna mahaki sana likon pumnamak fi yamada yumsenduna mahaki mamanabi tamphagi manakta puduna laklami. Tamphagi manak yaurabada leihawna asumna hairai. Tampha se aigi leijaba sanagi lik khuji khudo pumbase nangi nanakta thamlamge. Matam khare leiraga ai amuk lawba lake ko. Karigino nangna nangi leijaba sanagi likon pumba puduna laklisibo. Ho angang nupi masa ama leirido mahakpo yum madudagi tanthoknaba siline aigise. Mana asuma pung mari faraklaga hayangwai aigi ipukthokki ichagi saruk phawba magi ni harakadawribani. Adugi hauzik tanthok haudaba yade. Sanagi likot pumbase mahakna huralini haijanduna ne tanthokadawriba. Karino nangna khalidubo leihaw. Karisu khangzadaba angang aduda nangna tawrise laliko. Asumna tawbadi phate nangsu. Madugi phatraba thabaktuda aibu saruk yahangganu. Nangi sanasingse pukho.
ꯇꯝꯐꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗ ꯂꯩꯍꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯝꯐꯥ, ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯅꯤ, ꯅꯪꯒꯤ ꯇꯧꯕꯃꯜ ꯀꯥꯎꯔꯣꯏ, ꯑꯩ ꯆꯠꯂꯦꯀꯣ ꯇꯝꯐꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯊꯟꯇ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯅꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯦꯗꯀꯣ ꯂꯩꯍꯥꯎ ꯅꯪꯁꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯇꯥꯠ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ, ꯏꯁ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯄꯨꯝꯅꯃꯛ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯣ ꯍꯨꯔꯥꯟꯕꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯒꯦ ꯃꯤ ꯇꯧꯔꯤꯁꯤꯕꯣ? ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯣ ꯇꯥꯔꯗꯨꯅ ꯄꯥꯟꯊꯣꯏꯅ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ? ꯍꯦ ꯇꯥꯠ ꯍꯩꯕꯤ, ꯅꯈꯣꯟꯒꯗꯣ ꯅꯛꯊꯁꯅꯒꯅꯨ, ꯌꯨꯝꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯂꯝꯃꯤ ꯍꯥ? ꯀꯅꯥ ꯀꯅꯥ ꯂꯥꯛꯂꯝꯒꯦ ꯍꯥꯏꯌꯣ, ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ꯫ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯤꯌꯦ ꯏꯃꯥ꯫ ꯍꯦ ꯆꯤꯟꯊꯤꯕꯤ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨꯅꯦ ꯅꯪ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯎ, ꯅꯠꯇ꯭ꯔꯗꯤꯅꯦ ꯉꯁꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯤꯌꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯃꯥꯡꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦ? ꯐꯩ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯅꯪ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯩꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯏꯃꯥ? ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯂꯝꯁꯤ ꯁꯤꯒꯦꯔꯥ ꯎꯃꯪꯗ ꯂꯩꯒꯦꯔꯥ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯔꯥ, ꯆꯠꯈ꯭ꯔꯣꯗꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯂꯩꯍꯥꯎꯅ ꯄꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯄꯥꯟꯊꯣꯏ ꯀꯞꯅ ꯀꯞꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯝꯐꯥꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ, ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯅꯦꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯏꯅꯦꯒ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯀꯔꯤ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯈꯪꯂꯤꯕ ꯇꯝꯐꯥꯅ ꯄꯥꯟꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯄꯅ ꯄꯥꯟꯊꯣꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯅꯨꯡ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯤ ꯄꯥꯟꯊꯣꯏꯕꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥ ꯄꯥꯟꯊꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥ ꯇꯧꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯦ ꯀꯔꯝꯅ ꯇꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ, ꯄꯥꯟꯊꯣꯏꯗꯣ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥ ꯄꯥꯟꯊꯣꯏꯅ ꯀꯩꯗꯧꯔꯤꯕ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯔꯣꯜ ꯆꯨꯝ꯫ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯅ ꯀꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕꯗꯣ ꯄꯥꯟꯊꯣꯏꯅ ꯍꯨꯔꯥꯜꯂꯝꯕꯗꯨꯗ ꯑꯩꯅ ꯈꯔ ꯈꯖꯤꯛ ꯉꯥꯡꯂꯨꯕ ꯈꯛꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯩꯅ ꯆꯩꯔꯨꯕꯗꯨꯒꯤ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ, ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤ? ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯥꯟꯊꯣꯏꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ? ꯈꯪꯗꯦ ꯀꯅꯥꯒꯤ ꯊꯧꯋꯤꯟꯁꯤꯟꯗꯒꯤ ꯇꯧꯔꯤꯕꯅꯣ, ꯑꯩꯅ ꯐꯠꯇꯦ ꯇꯧꯅꯨ ꯍꯥꯏꯔꯨꯕ ꯈꯛꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯅꯦꯃꯤ꯫ ꯑꯣ, ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯃꯥꯡꯂꯦ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯅ ꯂꯩꯍꯥꯎꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕ ꯄꯨꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯔ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯍꯥꯏꯕꯗꯣ, ꯁꯤꯔꯣ ꯐꯖꯅ ꯌꯦꯡꯉꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯍꯥꯎ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ, ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯇꯝꯐꯥꯗ ꯁꯤꯟꯅꯔꯝꯕ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ꯫ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟꯁꯤꯡꯁꯦ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯥ? ꯃꯇꯧ ꯀꯔꯝꯅ ꯇꯝꯐꯥꯗꯒꯤ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛꯀꯣꯟꯁꯤꯡꯁꯦ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯪ? ꯑꯩꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯇꯝꯐꯥꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯊꯦꯡꯅꯩ꯫ ꯇꯝꯐꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯇꯝꯐꯥ ꯄꯥꯟꯊꯣꯏꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ꯫
ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯑꯩꯅ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯏꯃꯥ ꯑꯃꯕꯨ ꯉꯥꯏꯔꯛꯄꯗꯣ, ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯨꯔꯒ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄꯤꯈꯤꯒꯅꯨ ꯄꯥꯕꯨꯡ꯫ ꯄꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯇꯝꯐꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯍꯥꯎ, ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅ ꯈꯥꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯂꯩꯍꯥꯎ, ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯣꯀꯣ꯫ ꯂꯩꯍꯥꯎ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯤꯅ ꯇꯧꯕꯤꯈꯤꯕ ꯄꯥꯟꯊꯣꯏꯅ ꯃꯍꯥꯛꯄꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝ ꯅꯨꯡꯁꯤꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯋꯥꯈꯜ ꯊꯦꯟꯕꯤ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ ꯑꯩꯁꯦ, ꯏꯆꯥꯒꯤ ꯃꯇꯧꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯄꯨꯝꯕ ꯆꯥꯝꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯟꯊꯣꯏꯕꯨ ꯏꯆꯥ ꯁꯛꯅ ꯅꯥꯎꯀꯣꯟꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯄꯤꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫